Imphal East District DC na ANOUBA Panchayati Raj Institution PRI gi Maming Laothoraklibasi ase Yaba Ngamloi HANNAGI PRI sing ADUMAK MATHOU TOUHANBIYU HAINA NGASI Gram Panchayat ahumgi masing YAMLABA job card holder singna POROMPAT LEIBA DC office da memorandum ama PISHINKHRE ngasi nungthil thambal khong top dushara amade top nauria gram panchayat ki manung da leiba yamlaba nupi singna POROMPAT leiba Imphal East District ke office laktun DC da memorandum ama pishinaba punkhe adumakpu DC masadi unaba phangkide memorandum adu DC office ke SDC branch officer da khusina ke memorandum pishin balak pada saruk yakibe M Priolata kobe job card holder amana paumi singda hai haukiba tangtarita Imphal East District ke DC na ANOUBA PRI sing khalle haibi order ama thorakhe order adu ubada job card holder sing angakpa ama oina ke hauzik leidiba gram panchayat asigi matam loirabasu mikhal pangthok jingai matam asida makha taba thabak thoram sing punaba haina yanaba leiringai talak asida DC Imphal East District ke manung chanba gram panchayat ahum asigi oina ANOUBA PRI gi maming thorakpa asi laibak thibane hairiba order asi kakpiyo haina ngase DC da memorandum ama piba lakpane adubu DC di unaba fangdre DC na thokliba order asi athubada kakpiduna HANNAGI PRI sing aduna makha taba thabak thoram sing puhanbiyo karigumba order adu kaktaba tarabade piyamna akanba khongjang kaya thangsilakani haina Priolatana makha takhe yaragadi aikoi chigumba thabak se matung manawda kaigumba disina tabiragadi chigumba public ba isam chamba ningjaba moina pamjaba khitang khak mana thagatar mana tholokba order do akoi yaningde bot tawbigera natraga na HANNAGI je puhanbiyu na haijage na lakpajida ngahakta bobo unan bidragadi akoi pendabana big thalaga magi mathakta akoi kari tawjigi habdo akoi top nauria GP gi maikai dagi makha ta ba action lokhana ba khana jarugani haina phundok sai